ngasigi akoi wasak lobagi program asi thorum asi uji thongna ba tawjarage ngasigi wasak lobi gedaba tokchom Simon retired district and session judge Thobal Manipur yamago aina asigi wasak lobi bigidamakta daista kopsinjari akoi yamba tokchom Simon da pi matem da hukmi bigidamakta akoi lamdam asigi district Lakhipu district committee ki general secretary ingudam yamba nilbibu kopsinjari ahamada lisingani ga kunmanga dagina kunnipan phawada Manipuri Sahitya Parishad Assam gi kau upigidaba yamba Prisabam Birimanibu koksinjari Purisabam Birmani Taibang Semam Mapugi Minglen Sak Sonjaraga Wasakjari Madadi Manipuri Sahitya Parishad Assam gi Sangvidhan gi matungina chatliba amadi lakadoriba jahi ahumgi term haibadi in 2025 tagi in 2028 hawbagi President oinangasi April tang manga 2025 ing dagi pham lojare ai Purisabam Birmani makha tana wasakjari madudi ayakna aikhoigi khunai amadi parishad ki yaikhanabagi damak achetpa wasak lorana ai amasung thau puminari basing pukning pukchel lama toina chachagani mathang ase vice president ki phamda ubigedaba yamba Khemamayum Dilip Singabu koksinjari ai Khemamayum Dilip Singha Tayangpan Semam Mapugi Minling Sak Sonjaraga Wasak Sari Madudi Manipuri Sahitya Parishad Assam gi Sangvidhan gi matungina chatliba amadi lakadoriba jahi ahumgi Angrezi tang 2025 tagi 2028 hawbagi vice president oina ngasi April gi tang manga 2025 ingi ingdi pham lojare ai Khemamayum Dilip Singha makha tana wasak sari madudi aihakna akhoigi khunai amadi parishad ki jai khanabagi dama asit pa wasak ka loinana ai amasung hawni biri pa sing ukring kusik amata oina chachakani thank you mathang asi lala dagi dangbirakpa lala amachung Koringwans dagi BP wena kabirakpa yamba Sapan Singabu koksinjari ai Shopon Singho Taibang Semam Mapugi Minglen Sak Sonjaraga Wasakjari madudi Manipuri Sahitya Parishad Assam gi Sangvidhan gi matungina chatliba amadi chatkadoriba sahi ahumgi term 2025 tagi Ingraji 2028 fawbagi term oina ngasi April gi tang manga 2025 ing dagi pham lojare ai Shopon Singho makhatana wasakjari madudi aihakna aikhoigi khunai amadi parishad ki yaikhanabagi damak achetpa wasak loinana ai amasung hau puminari basing pungning puchel amatoina chachagani mathang asi Upper Assam dagi dangbirakpa Manipuri Sahitya Parishad ki BP ki pham pabigidaba Nongthambam Binod Bihari go koksinjari ojanong hom da koksinjari ai Nongthambam Binod Bihari Taibang Semam Mapugi Minglen Sak Sonjaraga
wasakchari madudi Manipuri Sahitya Parishad Assam ki Samvidhan ki matungina satliba amadi lakadoriba sahi ahumgi tan in 2025 to 2028 faugi oina ngasi April ki tang manga 2025 in dagi pham laujare ai faugi Vice President oina Upper Assam ai Nongthom Binod Bihari Makatana Watsakchari Madudi Ahakna Aikogi Nai Amadi Parisatki Zaipanabagi Damak Achepa Watsaka Loinana ai Amasung Hou Minari Bachingi Puning Pukchel Amata Oina Chachagani Chichat Achisia Mathang asi Vice President oina akogi oja Harombam Rasmani bu oksinjari Manipuri Sahitya Parishad ki lakadoriba lisingani ga kunmanga dena kunipan phawa kam bubigedaba dipi oina Harombam Rasmani bu oksinjari Haurongam Rasmani Singh Taibang Semba Mapugi Minglen Sak Sonjaraga Pasaksari Madudi Manipuri Sahitya Parishad Assamgi Samvidhan ki matungina Satliba Amadi Lakadoriba Sahi Ahumgi Tam Lishingani Kunmangadagi Lishingani Kunipan Faubagi Oina ngasi April ki tang manga Lishingani Kunmanga Ingdagi Hamlaujare ai Haurongam Rasmani Singh Makhatana Wasakchari Madudi Hakna Koigi Kunai Amadi Parishad ki Jaipanabagi Damak Achet Pawasak Kaloinana ai Amasung Thou Puminari Basing Chel Amat Oina Chachagani Chaichat Ngasi April ki tang manga Lishingani Kunmanga Haki Soy Taujari Matam Mathang asi General Secretary ki phamda paibigedaba Dr. M. Ninghai Basinga bu oksinjari ai Maistam Ninghai ba Taibang Semba Mapugi Minglen Sak Sonjaraga Pasaksari Madudi Manipuri Sahitya Parishad Assam ki Samvidhan matungina satliba amadi lakadoriba sahi ahumgi tam haibadi ing lisingani kunmanga dagi lisingani kunipan awgi oina ngasi April tang manga ing lisingani ga kunmanga dagi pham laujare ai Maistam Ninghai ba Makhatana Wasakchari Madudi Ahakna Aikogi Kunai Amadi Parishad ki Jaipanabagi Damak Achepa Wasaka Loigana ai Amasung Thou Puminari Selama Koina Chachagani Chaichat April ki tang manga ing lisingani ga kunmanga Rapsari Patana Mathang asi Secretary ki phamda ubigedaba Dr. P. Raspberry Singhabu oksinjari Hiren Kumar Singha Hiren Kumar Singhabu chu oksinjari Eitabra Laitramara Adu mathangda K. Robindra bu oksinjari ai Koncham Robindra Singho Taibang Semba Mapugi Minglen Sak Sonjaraga Matwak Sonjaraga Wasakchari Madudi Manipuri Sahitya Parishad Assam ki Samvidhan ki matungina Satliba Amadi Lakadoriba Sahi Ahumgi Tam Ing Kumja
लिसिंग अनिगा कुनमंगादगी इंग कुमजा लिसिंग अनिगा कुनिपान फावगी ओइना फावगी सेक्रेटरी की करिंगस अमदी हेलाकंदी ओइना ngasi April gi tang manga लिसिंग अनिगा कुनमंगा इंगदगी फम लौजरे ai Konsam Rabindra Singho makata wasakchari madudi aihakna aikhoigi khunai amadi parishat ki jaifanabagi tamakta achetpa wasak loinana ai amasung thaubuminar sing pungning pukchel amatta oina chachagani mathang asi Pandom Maniwabu Singabu Usinjali ai amdom mani babu sing taibang sebang pugi million sak sunjaraga wasak chiri madudi manipur sahitya parishad assam gi संविधान की मतुंग ina chatliba amadi lakadoriba sahi ohum gitan ing lising ani kunmanga dagina ing lising ani kunipan phawbagi manipur sahitya parishad assam gi secretary oina ngasi april gi tang manga lising ani kunmanga ing dagi phum lojare ai amdom mani babu sing makata na wasak chiri madudi ai hakna ekhugi khunai amadi parishad ki yai phanabi damakta achit wasak koloina ai amusung thau puminerwa sing ning puchel amata oina sasagani saisat april ki tang manga lising ani ga kun manga mathang asi tejra gi phamda ubigedaba yamba s sobongkor bu Usinjali ai Sogajam Subangkor Singh Taibang Semba Mapugi Minglen Sak Sonjaraga Wasakchari Madudi Manipuri Sahitya Parishad Assam gi Samvidhan gi matung inna chatliba madi lakadoriba chai ahum gi tam ing lising ani ga kunmanga dagi ing lising ani ga kunnipan awbagi treasurer oina ngasi April tang manga lising ani kunmanga ing dagi famlojare ai Sogajam Subangkor Singh makata na wasakchari madudi ayakna ekhogi khunai amadi parishad ki yaifanabagi damak achetpa wasak kaloinana ai amasung thau puminaba sing pungning puchel amata oina chachagani sechat mathang asi akogi Sabam Yamba Bimindagi President Phamda Pabi ubigedaba Sabam Yamba Bimindagi why tentakna why amnitan thamina bi dongkan singje mayam puno pokurum jari ngasi khoigi wasak lojare khoigi ai marup su biri ba ngasi wasak lobiri ba ai district and session judge tagi pathar ba khoigi marup Simon ek buchari dorana mayam su ge kono buchari ngasi dagi hona khoi Manipur Sahitya Parishad asida khoi kunna abu minagadori bani Hoboksi kayamgana phajana tawbangamba mayam pilan mangamba natraga sahitya hariba Manipur Sahitya Parishad hariba senghraba adugi hawdanga na yamba adugumba group asigi kone kada yo phaw yo na mayam ning thunna tawbangamba ge habdudi tasena moksu mayam gi thawna mayam na pibi ba thawna lorana ekoina thamoi senga thabuk tawjaba adugi matakta soidan legani मैं पुनः किसु निंग मथुना बहना जगे होना बा सिद्ध वाले का सु मयान थोना पीबीओ है वसी थमजरगा मैं पुनः को हम न थागे चली थैंक यू masigi wasak lobi ba Yamba Toksom Simon dagi why amitang habiraga habini no Usinjali Tinbiri ba puno mo pahan mo tada
gai khunaba ujari amadi khuramjari daista lenjin beba nauna andaki 25 tagina 28 thoki term gi oina khallaba elected having elected haitare elect kunang kusu gai khunaba ujari ado Manipuri Sahitya Parishad Assam asigi aina wasak on administrator of haitare masigi chance phangebasi adi masigi hodongja phangogi tesu ai ram apeba anwaibo pongokjari ado siki amte na hajar bar matam juthenga banina Sahitya Parishad abise ai lo legal profession or legal fraternity law gi community de lejaba mini ado law dadi sahitya gi saruk amani law gi saruk amadi sahitya parishad habido aina panjadingi bahajadingi mi se sahitya is sum total of every discipline ni haina amjare aduna akogi Manipur Assam de leibiriba Manipur gasu mari leinana tauraga ari global context su leiriba habadi Bangladesh na su leiriba apalam de leiriba matai unamaki interest ta literary activities ta aduga achobo platform ama oina tawjaba view haina appeal tauraga mango best wishes pijari provisions of the constitution of the Assam Manipuri Sahitya Parishad habidi sanalon sanapathap haigadra le kanagi bylaw gi matungina ngasi kaya no walisa nati kaya no walisa ampuna mo elected natin ko nomination yaw ge ba ado atopa office bearer oina elect tawra aga ngasi atope ngasi matam jina thangjela puna matung inna khagi president oina wasak lauraba khagi maru PS bill manina or administer habidi wasak launa bogi damakta mangonda gi mafamda thamjere adamana lawga sunu sap kanse president am hojikima president no oira banina audigi di kalwani wasak law bugi kanase matang sida lo jere wedes